Ngasisu pudona lakchari Inspector Tayai. Inspector Tayai. Ahan mamaktada Diamond Radio Channel ki late night story tabiri bisingu James Hagurjamna taramlok chabagulona nei koknona khurumjari. Ngasi pudona lakchari Diamond Radio Channel ki Inspector Tayai. Chamaga humpumanga subatangka. Sandok chariba thoromasi wakhalna sagatchaba waring. Hausik hingliba amadi laikhidraba kanagumba amataga mari lenizadi. Masida lakpa wakat aikoina logzaba ngamjaroi. Asumda jail adugi manungda Prem Ningthau Araba Loinana Makoi anigi mamangda hana phakraba Sordas amadi Krishnadas Makoi punna jail adugi manungda under trial oina leram Kayam kuina muksida leidunu torisu Akoibu manung sida dum leiba tarbo dumile karigi manung leiba nege sipuna mukse thongna bana makoina khodi phangkiba pesa amadi nongmai gi maramda akoina karimta haidridi akoigi de mo pabuna soidal mo kari mo khari torogan aingi obe tawde adabagi khara tawbe wan pabuna akoigi de mukta khara soidal honar kan habs adu ita wafam sidabu tawriba miyamsiga akoibu kiyam kui leidenu as mayamsi loi tholeni as haide haina kidredako as numitudane pesado pogomchi thamamase habsu yadi kok famdudo pesado thamamadi si thokidraba masi punamakse sigi gatha ni se as ita akoisu thabuktu phel loidena tawrini phajan khibaduda upai leitadana manungdadi Inspector Tayai hebra kaino as phubuda adagi mogi singmi ama yawini as magi ku phuda di khango ngamanate mari mingdu khaidoki bani narin yawdaba thibu ngatani noidi chagani thakani nungai thokani sing ngatani madunu kari la pe di mi khomkondini kari sareusia yam tangthokningo yam hainingo ba adu ikhoido sunga kari kana doini Nangsu gari du pesado porok tadi fado ba pesado loi pore loi phare hoji ki kari sare pesado ki maram thigale hoji bu gari du pesa yorom gine noina phare ekhoina maron ma yum amada anga kidnap to bini na phare case ani si do khoi pulo punchal le hoji no mo beng lut to bugina ha ba case to yok chala di khoi di loi ne case ohum ne ba khoi mathak lak toi hey yari tumile adu wa thano hudor ha bro Police no hang mada aduga famdu nang pan keble bro ha as kadai dina to pan tida adugi wati suban bandre chumni gi kidnap kamari lena bo afun kra khaptan aduga famdu paladi akudi lore ne lako yinks nomit kya ni leine gi mokoi gi nomit taruni tare ne dudi akoi babung na ne akoi lok thong na bo hona bana so idan halakan adu ita akoibu sidagi tholaga mo hanagumna thabuktu taw yagadrane akoigi thakto mo police na question channel roidro hey gatha thabuktu yadragana matam khara tumine leitare khara leraga mu taw tamni ne sibu mine tawna dabro akoine tawdro so mine taw lerum na tro adu ita jail gi manung sida khwaidagi leader oiba mi khara lei hai adu mokoina mo akoibu mo phum sida season adu jana Kadai yu anoda aishu araiba miran mafam chide mokoi gi khwaidigi chawwa khwaidigi mokok leramasune aigi lamba ngam thona thang leiringai manuk chide khoina pantare da adu natadana mokoi na ngaman badi haru geno khana chena badun hen phara kuda charabadi madugi mating du lorgane aigi thona pangal chu uthodi mafam masidu khong khutta moina noiduna seba tawduna leidori ni ne as kaino haichu bito film daga to mongdo sigi jail akoi sida su torong gadrane pang mafam ma leirabadi mafam dugi khwaidigi chawbam di legin aduga mafam adugi ning thawdi amadi leifam thu ning thawdu kana no khangadam itaw yone asida mangok samda phimi yala sakri honi Kada, tu asyik sakri siang.
ꯑꯁꯤꯗꯤ ꯃꯁꯥꯒ ꯌꯥꯝ ꯐꯩꯍꯦ ꯅꯠꯇꯦ ꯑꯁꯤꯁꯤꯅ ꯃꯐꯝꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯗꯔ ꯑꯣꯏꯔꯤꯖꯥꯠꯂꯕ ꯑꯣꯏꯔꯝꯃꯣꯏꯗ ꯃꯍꯥꯛꯅ ꯂꯤꯗꯔ ꯑꯣꯏꯗꯦ ꯑꯗꯨꯗꯤ ꯁꯤ ꯂꯩꯁꯤꯡꯁꯦ ꯑꯃꯅꯤ ꯈꯪꯅꯁꯜꯂꯒ ꯍꯪꯇꯥꯕꯅꯤꯗꯅ ꯑꯁ ꯌꯦꯡꯉꯨꯅꯦ ꯃꯁꯥꯒꯁꯤ ꯃꯇ꯭ꯔꯪ ꯀꯥꯔꯒꯅ ꯑꯁ ꯑꯩꯗꯤ ꯑꯁꯤꯒ ꯈꯟꯅꯕꯗꯤ ꯉꯝꯃꯣꯏꯀꯣ ꯅꯪꯒꯤ ꯍꯧꯅꯕꯤ ꯑꯃꯨꯛ ꯐꯨꯔꯨꯁꯤ ꯈꯣꯠꯂꯨꯁꯤ ꯀꯥꯏꯅ ꯇꯧꯔꯛꯀꯅꯤ ꯑꯁ ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯂꯣꯏꯁꯜꯂꯣ ꯆꯥꯛ ꯆꯥꯕꯒꯤ ꯃꯇꯝ ꯌꯧꯔꯦ ꯂꯣꯏꯁꯜꯂꯣ ꯆꯥꯛ ꯆꯥꯕꯒꯤ ꯃꯇꯝ ꯌꯧꯔꯦ ꯆꯥꯛ ꯆꯥꯕꯒꯤ ꯑꯩ ꯋꯥꯔꯤ ꯁꯥ ꯂꯩꯅꯨꯅꯦ ꯊꯣꯛꯂꯣ ꯁꯣꯝꯗꯒꯤꯁꯨ ꯊꯣꯛꯂꯣ ꯆꯥꯛ ꯆꯥꯕꯒꯤ ꯃꯇꯝ ꯌꯧꯔꯦ ꯃꯣꯏꯁꯤꯕꯨ ꯆꯥꯛ ꯏꯟꯁꯥꯡꯈꯩꯗꯤ ꯍꯧꯔꯝꯗꯧ ꯃꯥꯟꯈꯤꯗ꯭ꯔꯦꯗ ꯅꯪ ꯆꯥꯛ ꯆꯥꯕ ꯂꯩꯔꯣ ꯁꯤꯗ ꯅꯪ ꯆꯥꯛ ꯆꯥ ꯂꯩꯔꯕ ꯃꯇꯧ ꯀꯔꯝꯅ ꯄꯥꯕꯨꯡꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯊꯨꯅ ꯂꯧꯊꯣꯛꯀꯗꯒꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯈꯟꯅ ꯂꯩ ꯅꯪꯅ ꯁꯤꯗꯅ ꯊꯤꯕꯣꯡ ꯆꯥꯕꯒꯤ ꯋꯥꯈꯜꯂꯤꯅꯦ ꯅꯪꯅ ꯐꯥꯕꯁꯨ ꯐꯥꯍꯜꯂꯦ ꯑꯗꯨꯒ ꯑꯁ ꯌꯥꯔꯤꯕꯤꯗꯣ ꯁꯨꯝ ꯍꯪꯕꯒꯤ ꯋꯥꯅꯤ ꯍꯣꯔꯦꯟ ꯊꯥꯡꯒꯩ ꯁꯦꯡꯅꯃꯛ ꯌꯣꯠꯄꯃꯛ ꯌꯥꯗ꯭ꯔꯗꯤ ꯑꯁ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯔꯣꯏꯗ ꯌꯥꯔꯦ ꯅꯣꯏ ꯋꯥꯔꯤ ꯇꯧ ꯂꯩꯔꯦ ꯅꯣꯏ ꯑꯅꯧꯕꯗꯨ ꯅꯠꯇ꯭ꯔꯣ ꯊꯣꯛꯂꯣ ꯁꯣꯝꯗ ꯊꯣꯛꯂꯣ ꯂꯥꯛꯑꯣ ꯀꯧꯔꯦ ꯂꯥꯛꯑꯣ ꯁꯥꯔ ꯀꯗꯣꯝꯗꯅꯣ ꯑꯩꯈꯣꯏꯅ ꯆꯥꯒꯗꯕꯁꯤꯕꯨ ꯇꯦꯕꯜ ꯅꯝꯕꯔ ꯀꯌꯥꯗꯅꯣ ꯇꯦꯕꯜ ꯅꯝꯕꯔ ꯀꯌꯥꯗꯅꯣ ꯀꯥꯏꯅ ꯑꯩ ꯇꯦꯕꯜ ꯂꯩꯇꯦꯅꯦ ꯆꯠꯂꯣ ꯑꯥꯗ ꯂꯦꯞꯄꯤꯁꯦ ꯐꯣꯂꯤꯡ ꯇꯧꯔꯤꯁꯦ ꯐꯣꯂꯤꯡ ꯇꯧꯕꯁꯦ ꯌꯥꯎꯔꯁꯨ ꯅꯁꯥ ꯅꯧꯕꯗꯤ ꯐꯔꯦꯅꯦ ꯍꯥ ꯅꯁꯝ ꯅꯅꯥꯗꯨꯅ ꯃꯨꯛꯇꯣꯏꯕ ꯏꯁ ꯀꯔꯤꯅꯣ ꯅꯣꯏ ꯇꯧꯔꯤꯁꯤꯕꯣ ꯏꯅꯧ ꯆꯪꯉꯛꯏꯃꯤꯅꯦ ꯉꯁꯤꯗꯒꯤ ꯇ꯭ꯔꯦꯅꯤꯡꯁꯦ ꯍꯧꯔꯣ ꯃꯊꯪ ꯈꯪꯉꯅꯤ ꯁꯥꯔ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯆꯥꯅ ꯊꯛꯅꯕꯁꯤꯕꯨ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯅ ꯑꯉꯧꯕ ꯑꯇꯥꯎꯕ ꯑꯦꯛꯁꯇ꯭ꯔꯥꯗꯒ ꯂꯧꯕ ꯌꯥꯕ꯭ꯔꯣ ꯑꯉꯧꯕ ꯑꯇꯥꯎꯕ ꯀꯥꯏꯅ ꯑꯗꯨꯒꯤꯗꯤ ꯀꯔꯤꯝ ꯋꯥꯔꯣ ꯁꯤ ꯎꯕ꯭ꯔꯥ ꯁꯤ ꯄꯩꯁꯥ ꯁꯦꯜ ꯆꯪꯉꯦ ꯁꯦꯜ ꯑꯗꯨꯒꯤꯗꯤ ꯀꯔꯤꯝꯇ ꯋꯥꯔꯨꯅꯨ ꯑꯩꯈꯣꯏ ꯃꯤ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏ ꯃꯤ ꯎꯅꯕ ꯂꯥꯛꯄꯗꯒꯤ ꯄꯩꯁꯥ ꯂꯧꯔꯒ ꯑꯗꯨꯝ ꯄꯩꯁꯥꯗꯣ ꯃꯔꯥꯡ ꯀꯥꯏꯅ ꯄꯤꯔꯛꯀꯦ ꯄꯩꯁꯥꯒꯤꯗꯤ ꯀꯔꯤꯝꯇ ꯋꯥꯔꯨꯅꯨ ꯑꯁꯤꯗ ꯂꯩꯔꯤꯁꯦ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯔꯥꯕ ꯍꯥꯏꯕꯗꯨꯅꯤ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯁꯥꯔ ꯊꯧꯕꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯏꯕꯨꯡꯉꯣ ꯋꯦꯜꯀꯝ ꯇꯨ ꯗ ꯖꯦꯜ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯁꯨꯅꯦ ꯑꯩꯈꯣꯏꯗ ꯍꯦꯛꯇ ꯍꯥꯏꯔꯛꯑꯣ ꯀꯔꯤꯅꯣ ꯃꯇꯦꯡ ꯍꯦꯛꯇ ꯄꯥꯡꯖꯒꯦ ꯇꯧꯕꯗꯗꯤ 이라이 라이나디 야로이도름 셀 카라카라디 좀 짱가니고 삼나 하라보다 혹직시 모바일 빠이베 야이고 아도 모바일시 미 강간 바디야디 또민네 카라 로나 빠이비 바타레 그리고 뭐 강크라가디 아무 파갓 키도르 파갓 크라가디 폰 아무 싱와 하바디 아이디 마두 마디 우파이리티 아도 폰 빠이게 해주게 폰시 폰 또고 야바 같으니고 아따이기 나트레 이따 폰 빠이비 해리니 폰 지부 아무 파시로 나이코 에코데 잘락도 보름세 아싱문이 싱덤니도 하나 컴건 그들어 모바일 삐니에는 배사 록성르가 모바일 못 비럭들디 시다 에코이고 뭐게 머펀 마시드 미게 탱나들 람 에코이기 모모도 강나는 위도 보름세 호이에 다 하름 이행기시 이놈아 뭐 까린데 타제다가 떠오르는 나는 무릎 소원들은 강이도 이 강인이네 시 낭나 타제들가 폰시 ngasi magi hek pai hoge su yai ne se phone chile re se si paisa no ba si ngasi no matang season ro ne adu hayeng ayuk ting ta long ta ba adu paisa piraga na adum pai bi adoi kari hage ita kamai thok sike pare paisa diga पैसा दी याम नतेदा सुम मथंग फोन सिगिने करिने हायेंग अमुक फोन सिदे खोइने लोगजगदमनिको अदो फोन सिगा रिचार्ज खोइने हापसरा कांदा मसी पुना याम नतेदा लुपा लिसिंग तरा खतनीदा इबुंग होइदे कैसु सु नतबदुबो मिनिस्टर की मचा कैसु ओइरोइने खालिदा परेयामा पैसादो अको सोइदुना पिरके अखोदि औबो पैसासिंगदि पुलिसना लोइ फाग्रे अखोदि करीमता लेथि अदुबु मफमसिदा खोइ मुंगी मी सोइदन लाक
पैसादी खुदक दुम लिसिंग कुंथ्रा निफु दुम लहोबो यान आई फोन की पैसा सोदन पिरखे फरे 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 इबुंगो याम फरे अदुदी सोमदा मयाम चाक चाबगी फोलिंग तोरसे सोंदा मुक्ता संगछनब तौसिने लौदनी तो चलुरसि लौदना चसे मुखोई मंगानी ने तौरिसे मुन पैसा वो करियो नोंमैयो अफब थबक तोरंगनी दि थाजदि अदुबु प्लान अमदि माइ पायदना कइदौरे अमु हलैदि कइदौरे इबुंगो तादा यामा सिदैदा हाकि ममंगदा ओसायमना फबा मी वांग चावबम खकसकी महाक्तुबु कना इबुंगो मागा ओनसिनरुन मादिने कना मत वांगांगनदबन तोमेन दुम लैबन मीने फनेयाम यामे माना हातक्रिसि अदुसुने मागी नुपिदो थौदोक अमदा मिओय खरन इज्जत मंगलमदगी मिओय सिंग अदुगी खुंगुल लिरगा जेल असिदा लाइबनिदा मथंग जेल सिदा माना हालि मिसे फनेयाम यामी इबुंगो खोय मागदी ओनसनरुनको अदुगने कनामता करीमता मादी अयेपसु पिरो नकोइदसु करीमता हाइरो मागी मरमददी नकोय अइना हारिसे सिबुंदं खंगो अतैदि करीमता ओनसन बिरुनको फरेयामा अदु हंगे दउन चंगो नकोय अदा फलि लेपिसि यावरो अदुगने मथंग चाक चाबगी कोक्सलानी अदु मदि याहोनबो तौरोको होरेन चाक पियोना तौरादि फरकतानिको असुमना जेल अदुदि नौनौना चंगलिबा मिनिस्टर थौबगी मचानुपा अराबा लोइनना ममानबा निंगथौ प्रेम लोइनना सुरदास अमदि कृष्णदास मखोय पुना फोलिन तौबा यावरमी फोलिन तौबा अदुदा मखोयना अमरबु ममित खाना यंग मतम अदुदा अमरना मियोय खरना मंगोंदा यंगे हाबदु खंगम अदुबु महाकना हनतुनि यंगमते मतम अदुदा कृष्णदास अराबा यंगुने अखोइना माबु मुन्ना यंगे हाबसि मा खंगजन मम्मी से लेथो गा फिर बिदि यंगे दुगा करीमतो ना चुंगदबगी मौं तोइनि मसी अनमदि यम कलम दंग माले अदुगने मसासे मत्रंग काबनिना खना चैनब फुना चैनब गा तौरदि मानदि लाइन फुगिदों माले यारिदास हौजिगी मतमदा कनबा लेथि हौजिगी मतमदा कनबा हाइबदि नोंमै पावर मनी सिखक्तन अतैदि तौजसनु महाक कर्म मीनु खरीनो हाइबदुदि अखोइसु लेरबदि सोइदन खांगदि अदुबु महाकसि मीनि हेंजनबा यादबा अनम कनबा अखोइना माबु सुगम येंगबसि माना येंगे हाइबदि खंगगा मोमाइ लेथोगा लेसुद्रो मी उसितबा मदि यावरि सर गोबी चंगो सर लुपा लिसिंग तरा पीगे है लुपा लिसिंग तरा फरे अदो मोबाइल अदुगी नंबर दो सर्विलेंस ता थमनको कनागा वरी सनै अकुप करी वरी सनैयो अदुगने मखोइगी ममांगददि मखोइगी मी सागदमनिको अदुगने मखाताबदि अतोप करी द केसने अदुगा करी एक्टिविटीज मखोइगी ले हाबदु खंगनबैन अदुगो वफमसिंग असि इंस्पेक्टर तयाइदमो हाइगदबन अदो गोपी तौरिबा थबकसिदि अफब थबक नथि अमरोमदो वफमसे मी खंगहनबा याबा थबक नथि अदुबो पसादो मखोइनि हेक पिरकपगा नंगी अंगांगिदमक सेलो डिसीजन हरो सर गोपी ऐशु तोलब हेक फमगा नंगुंदा दुमा मतेंग पांगकन अंगांदुगी पुंसी गंदबा यादबा नंगी नसासु अइगी चान अइन हारिबसे अइंगोदा लाना खनगन मखोइगुमबसदगी लौथोलगा अखोइना सेन सिजनबदा करिसु पापुगदब लेथि अदुगा मरक असिदा मखोइ करी एक्टिविटी तौई अदुगा मरक असिदा मखोइबु खरा कुपना देसना फनी सर सरगी लमनसे मपुक्सिमगी अइना सिंगो ngमरोस गोपी करी लमनो पिगलिब नंगी नसादा तारिबदा सादो यामनो नुवाइति अदुबु मतम चारिंगेदि खंगपसे मसिमदि यामना फरे मागी तंगाइ फदबा थागी हिंगबम थोपा महागी ट्रीटमेंट द चंगबु खुदिमक्तिने नंगनि इकारुदबन अइ लेरिबसिन अंगम थाक्ता मागी दम होनगनि
ꯑꯗꯨꯒ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪ ꯃꯄꯨꯗ ꯅꯤꯒꯗꯕꯅꯤꯀꯣ ꯐꯔꯦ ꯃꯈꯣꯏꯅ ꯄꯩꯁꯥꯗꯨ ꯍꯦꯛ ꯄꯤꯔꯛꯄꯒ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯄꯤꯔꯛꯑꯅꯨ ꯅꯪꯅ ꯃꯗꯨ ꯄꯨꯔꯒ ꯑꯉꯥꯡꯒꯤꯗꯃꯛ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯁꯔ ꯊꯦꯡꯛ ꯌꯨ ꯁꯔ ꯍꯟꯅ ꯍꯟꯅ ꯁꯔꯕꯨ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯁꯔ ꯑꯗꯨꯒ ꯁꯔ ꯑꯩꯒꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯁꯔꯅ ꯂꯧꯕꯤꯔꯤꯕ ꯊꯧꯗꯥꯡꯁꯦ ꯃꯁꯤꯒꯤ ꯂꯝꯗꯤ ꯁꯔ ꯑꯩꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯁꯤꯡꯕ ꯉꯝꯖꯔꯣꯏ ꯒꯣꯄꯤ ꯅꯪꯒ ꯑꯩꯒꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯏꯟꯁꯄꯦꯛꯇꯔ ꯇꯦꯌꯥꯏꯅ ꯈꯪꯈ꯭ꯔꯒ ꯑꯩꯈꯣꯏꯕꯨ ꯂꯥꯟꯅ ꯎꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯃꯩꯊꯪꯗꯗꯤ ꯃꯈꯣꯏꯁꯨ ꯈꯪꯈ꯭ꯔꯦ ꯑꯗꯨꯕꯨ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤ ꯊꯕꯛꯁꯦ ꯑꯇꯣꯞꯄ ꯃꯤꯅ ꯈꯪꯂꯕꯗꯤꯅꯦ ꯑꯩꯈꯣꯏꯕꯨ ꯐꯅ ꯉꯥꯡꯉꯣꯏꯗꯧꯔꯤꯕꯅꯤ ꯁꯔ ꯑꯩꯒꯤ ꯏꯆꯥ ꯈꯛꯇꯒꯤ ꯅꯠꯇꯅ ꯁꯔ ꯁꯔꯅ ꯑꯇꯣꯞꯄ ꯑꯅꯥ ꯑꯌꯦꯛ ꯀꯌꯥꯗꯁꯨ ꯁꯔꯅ ꯃꯇꯦꯡ ꯄꯥꯡꯂꯤꯕꯗꯨꯗꯤ ꯁꯔ ꯒꯣꯄꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯅꯥ ꯐꯪꯅꯅꯕꯒꯤ ꯃꯤꯡꯆꯠ ꯐꯪꯅꯅꯕꯒꯤ ꯅꯠꯇꯦ ꯑꯩ ꯃꯤꯑꯣꯏꯕꯅꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯃꯤꯑꯣꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗ꯭ꯔꯕꯗꯤ ꯀꯔꯤ ꯀꯥꯟꯅꯔꯣꯏ ꯐꯔꯦ ꯃꯈꯣꯏꯕꯨ ꯈꯔ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯨ ꯑꯗꯨꯒ ꯁꯔ ꯃꯈꯣꯏꯅ ꯑꯃꯔꯕꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯇꯛꯈꯠꯂꯒ ꯍꯪꯂꯛꯄꯒꯤ ꯋꯥꯅꯤ ꯁꯔ ꯃꯗꯨꯅꯤ ꯑꯩꯅ ꯄꯥꯈꯠꯂꯤꯁꯦ ꯑꯃꯔꯗ ꯍꯧꯔꯨꯔꯕꯗꯤ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥ ꯑꯣꯏꯔꯕꯁꯨꯅꯦ ꯑꯔꯦꯝꯕꯗ ꯃꯥꯡꯗꯅ ꯇꯣꯛꯀꯅꯤ ꯑꯗꯨꯒꯅꯦ ꯑꯃꯔꯒꯤ ꯃꯤꯌꯥꯠ ꯑꯃꯨꯛ ꯁꯥꯡꯗꯈꯤꯅꯤꯀꯣ ꯐꯅꯤ ꯁꯔ ꯃꯈꯣꯏꯅ ꯀꯔꯤ ꯀꯔꯤ ꯈꯜꯂꯤ ꯑꯃꯔꯗ ꯃꯈꯣꯏꯅ ꯁꯤꯡꯅꯒꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯥ ꯃꯗꯨ ꯃꯨꯟꯅ ꯌꯦꯡꯒꯗꯕꯅꯤ ꯊꯕꯛꯇꯨ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯜꯍꯧꯒꯗꯕꯅꯤꯀꯣ ꯍꯥꯟꯅꯒꯤ ꯊꯣꯛꯈꯤꯕ ꯀꯦꯁꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯏꯟꯀ꯭ꯋꯥꯏꯔꯤ ꯂꯣꯏꯗ꯭ꯔꯤꯕꯅꯤ ꯐꯅꯤ ꯁꯔ ꯆꯂꯣ ꯑꯗꯨꯒ ꯍꯌꯦꯡ ꯃꯈꯣꯏꯅ ꯄꯩꯁꯥ ꯄꯤꯔꯛꯄꯒ ꯑꯩꯅ ꯍꯥꯏꯔꯤꯕꯗꯨ ꯅꯪ ꯇꯧꯒꯗꯕꯅꯤ ꯐꯅꯤ ꯁꯔ ꯑꯩ ꯃꯈꯣꯏꯕꯨ ꯂꯥꯞꯆꯦꯟ ꯁꯦꯟꯅꯖꯔꯨꯒꯦ ꯁꯔ ꯆꯂꯣ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦꯜ ꯑꯗꯨꯗ ꯑꯔꯥꯕꯒꯤ ꯃꯃꯥ ꯂꯥꯛꯈꯤ ꯑꯃꯗꯤ ꯃꯃꯥꯒ ꯎꯅꯕ ꯑꯗꯨꯗ ꯃꯃꯥꯗꯒꯤ ꯄꯩꯁꯥ ꯂꯧꯈꯤ ꯑꯃꯗꯤ ꯃꯈꯣꯏꯅ ꯃꯣꯕꯥꯏꯜ ꯁꯤꯖꯤꯟꯅꯕꯒꯤ ꯄꯩꯁꯥꯗꯨ ꯄꯤꯔꯝꯃꯤ ꯃꯁꯤ ꯈꯛꯇ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯇꯉꯥꯏꯐꯗꯕ ꯄꯣꯠꯂꯝ ꯀꯌꯥꯁꯨ ꯃꯊꯪ ꯗꯤꯃꯥꯟ ꯇꯧꯕ ꯍꯧꯈꯤ ꯃꯁꯤꯒꯤꯗꯃꯛꯇꯁꯨ ꯒꯣꯄꯤꯅ ꯄꯩꯁꯥ ꯈꯔ ꯂꯧꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯖꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯅꯤꯡ ꯇꯝꯕ ꯍꯧꯔꯛꯈꯤ ꯄ꯭ꯔꯦꯝ ꯏꯊꯣ ꯑꯩꯗꯤ ꯖꯦꯜ ꯑꯁꯤꯗ ꯂꯩꯕꯅꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯈꯜꯂꯦꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒ ꯑꯣꯄꯔꯦꯠ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕꯁꯤ ꯃꯊꯪ ꯊꯨꯡꯒꯅꯦꯅꯕꯨ ꯈꯜꯂꯦ ꯏꯊꯣ ꯃꯗꯨꯅꯔ ꯈꯪꯗꯦꯗ ꯖꯦꯜ ꯃꯅꯨꯡꯗ ꯂꯩꯔꯒ ꯔꯦꯟꯁꯝ ꯇꯥꯟꯕ ꯑꯗꯨꯒ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯇꯥꯈꯤꯕ ꯋꯥ ꯌꯥꯝ ꯂꯩꯔꯦ ꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯇꯣꯉꯥꯟ ꯂꯩꯁꯤꯡꯁꯤꯁꯨ ꯃꯈꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤꯀꯣ ꯑꯩꯈꯣꯏꯅ ꯐꯪꯉꯤꯕ ꯐꯦꯁꯤꯂꯤꯇꯤꯁꯤꯒ ꯍꯥꯏꯔꯗꯤ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯕ꯭ꯔꯥ ꯈꯜꯂꯤꯅꯤꯅꯦ ꯃꯐꯝ ꯑꯁꯤꯗꯗꯤ ꯄꯨꯂꯤꯁꯅ ꯐꯥꯔꯔꯣꯏ ꯄꯨꯂꯤꯁꯀꯁꯨ ꯀꯥꯞꯅꯔꯔꯣꯏ ꯑꯗꯨꯒ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯏꯁꯥꯁꯨ ꯆꯠꯂꯔꯣꯏꯗꯅ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯌꯥꯕ ꯃꯤ ꯈꯜꯂꯒ ꯃꯐꯝ ꯑꯗꯨꯗ ꯊꯥꯗꯅ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯊꯕꯛꯁꯤꯡꯗꯨ ꯃꯊꯪ ꯇꯧꯕ ꯌꯥꯔꯦꯅ ꯃꯗꯨꯅꯤ ꯑꯩꯅ ꯈꯜꯂꯤꯁꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯕꯛꯇꯨ ꯑꯩꯈꯣꯏꯗ ꯄꯤꯔꯛꯀꯗꯧꯔꯤꯕ ꯗꯟꯗꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯦꯞꯄꯁꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯄꯤꯒꯦꯅ ꯄꯤꯔꯛꯑꯁꯨ ꯆꯍꯤ 2 ꯃꯉꯥꯏ ꯀꯩꯅꯣ ꯆꯍꯤ 2ꯗꯨꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯅ ꯊꯕꯛ ꯀꯌꯥ ꯃꯊꯪ ꯄꯥꯡꯊꯣꯛꯑꯒ ꯂꯣꯏꯔꯦꯗꯅ ꯉꯥꯏꯈꯣ ꯑꯗꯨꯕꯨ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯈꯛꯇꯤ ꯂꯩꯔꯤ ꯃꯁꯤꯗ ꯂꯩꯔꯤꯕ ꯑꯃꯔ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯁꯤꯃꯗꯤ ꯑꯩꯒ ꯃꯥꯏ ꯀꯌꯥ ꯆꯥꯟꯅꯔꯣꯏꯗꯧꯔꯤ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯃꯤ ꯎꯁꯤꯠꯇꯕ ꯃꯥꯟꯕ ꯑꯗꯨꯒ ꯑꯔꯥꯕ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯉꯣꯟꯗ ꯄꯔꯥ ꯑꯃ ꯊꯝꯕꯤꯕ ꯄꯥꯝꯃꯤ ꯑꯃꯨꯛꯇꯪ ꯃꯥꯕꯨ ꯃꯐꯝ ꯆꯥꯕꯗ ꯑꯩꯒ ꯆꯥꯡ ꯌꯦꯡꯅꯕ ꯇꯥꯔꯤ ꯏꯊꯧ ꯆꯥꯡ ꯌꯦꯡꯅꯕꯗꯨꯕꯨ ꯏꯊꯧ ꯃꯃꯥꯡꯗꯁꯨ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯍꯥꯠꯀꯦ ꯍꯥꯏꯔꯤ ꯃꯥꯒꯤ ꯃꯑꯣꯡꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯃꯥꯒ ꯂꯝꯕꯥ ꯄꯥꯡ ꯉꯝꯒꯗ꯭ꯔꯅꯤ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯑꯩꯈꯣꯏ 5ꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏ 5ꯒ ꯃꯥ ꯃꯊꯟꯗꯒ ꯂꯝꯕꯥ ꯄꯥꯅꯕꯗ ꯃꯥꯅ ꯉꯝꯒꯗ꯭ꯔꯅꯦ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯃꯉꯣꯟꯗ ꯈꯪꯍꯟꯕ ꯑꯃ ꯆꯪꯏ ꯃꯥꯅ ꯎꯁꯤꯠꯇ꯭ꯔꯤꯕꯗꯨ ꯃꯗꯨ ꯌꯥꯔꯣꯏ ꯑꯩꯗꯤ ꯃꯗꯨ ꯌꯥꯕ ꯃꯤ ꯅꯠꯇꯦꯅ ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯊꯣꯛꯂꯣ ꯃꯌꯥꯝꯁꯤ ꯃꯊꯪ ꯊꯣꯛꯄꯤꯔꯣ ꯃꯊꯪ ꯐꯣꯂꯦꯟ 이루어져버기 마탐 여우래 이루어져버기 아무튼 톨로세 빠링 독비로 개돌게 지나오시면 아무튼 독비로세
이루어져보기 마탐 여래 안강 마사 세나보고문이 너코이 세나리스 이루어져보기 마탐 짝 싸보기 마탐 타박 수보기 마탐 제일 만ung asida 사나보기 마탐 루틴 나이나 너코이부 세나비리바 nungai khrab jani no khoji mi hat pa crime tawba makhan kaya ge aini yada ba thabak tawrur gane mafam masida thong no nungai na lekhraba tholo prem ningtho krishna sur sasilo irujabamda amaru thengnar dine ai se kana no se masak amtang taksi mana thi bung ngak chawdo ai bu kana no haibdu khangalaga ai makhada thamna ba tawsi lo 서실어 호이 톡실어 에이 아시들 랩래 năng 정절로 이루저번도 랩피시 매암 랩피시드네 아따이 자가 성은 마기 자가 성 어루가 에코이 하늘로 저기 마코노로 좀 해줘 이쪽 그 타로 어디로? 에이 미키티 너 거기는 뭐라 모르겠는 너 거기 제라이자 정우 하셔서 거기 뭔가 소리 주더라 서로 하이게 이따 이루자들아 에 응원하는 형이지 이루자들아 이루자들이 꼭 대신 갑자기 주더라 이루저링이 이루저들에서 그리 고마해노 양 깽이네 시리야 헤 한토 사이다 손 탕나 버슬로 저저저 시 실리시 미니스터기 마산 오빠 알아봐 시 아코이 하나로 저기 너희 꼬노 저기 너희 하나 제일들 내려봐 가훈으로 거기 마담 그러기니 바짝 그러동 시 아코이 하나로 저기 시 그기노 또 항이 실로 저기 하더라 아이는 루저임 품시데 시데 루저들 디야더라 as kana desi kai kana na ba asom nang chalo asom ba taji nang chalo ba sai ji mo le ba chalo oxide sida kholu jage si asom na chalo no lu jarso ai sida iru jaba hogre yamna sathi ke be moni ne ha yamna sathi ke be moni ba khang nang khani ko ito asidi han to ya din ma son lu jaro so si ya de 짭짤해 왕강 폼레이 때부터 왕강 폼레이 니들 아이 더게 럭 노시럭 기아도 시트르니요 에이 능 시대다 aku 유저게 하라가 그노 나나 야데 하자 아 너희 시대다 제일 그이노 술레라고 강군이 사이들로 조조조 레나 티나가 빠까네바 너희들게 거기다 란살로 해줘 아실로 조조조 그이노 하비리시고 뭐 시대 있는 하네 루저레레도가 나타나요. 미니 따라물레가 아이기 맞둥도 dum죠. 아이시가 나노 컴로. 아이시가 나노 컴로. 아이시가 나노 컴로 봐. 저기 자다는 또. 아이네 아이신. 아시들 루저저저. 얌촌에 썰어. 그이는 뭐 폼실라고 이러가. 아이고는 그런 버릇이 지게기나. 아이는 놓고 그리 하이크게. 아이는 놓고 그리 아빠는 비크게 봐. 에이. 아빠는 비바부 aku iruja ge habni nangna mafam sida khodi geli gino ha nangna khodi geli sige gino ba nangsi akuina haibesti yamu sida bugi waro ha yamu sida bugi wara ba sai sagiro ha nang sai sagira ba kari gi sai sadu ba aini iruja mafam sida khoi iruja ge haraga aingonda sai sani sige gino mushi lam hindurine mamma shikin chino ei torkono 이거 진짜 야 돼. 그리고 시트. 능악 참치 쩍부가. 능악 심지 쩍부가. 롱니, 프레, 니통 롱니. 쩍부가 탐그리 내려가지. 롱니. 정체는 그 뭔가도 풀지 롱니. 로. 예, 왜?
ꯑꯅꯥꯕꯁꯤ ꯊꯥꯗꯣꯛꯅ ꯍꯦ ꯌꯥꯗ꯭ꯔꯦ ꯅꯈꯣꯏꯁꯤꯡꯁꯤ ꯌꯥꯗ꯭ꯔꯕꯅꯤ ꯈꯨꯠ ꯊꯥꯔꯛꯀꯅꯨ ꯈꯨꯠ ꯊꯥꯔꯛꯀꯅꯨꯅꯦ ꯇꯧꯈꯤꯗ꯭ꯔꯥ ꯀꯩꯅꯣ ꯇꯧꯗꯣ ꯀꯩꯅꯣ ꯇꯧꯗꯣ ꯀꯩꯅꯣ ꯅꯣꯏꯁꯤ 이루ꯖꯅ ꯊꯝꯃꯣ ꯅꯣꯏꯁꯤ ꯐꯨꯅꯩꯁꯦ ꯀꯔꯤꯒꯤꯅꯣ ꯅꯣꯏꯁꯤ ꯐꯨꯅꯩꯁꯤꯕꯣ ꯊꯥꯗꯣ ꯑꯃꯔ ꯊꯥꯗꯣ ꯑꯃꯔ ꯊꯥꯗꯣꯛꯅꯦ 시바 다리니 돌시보 시 타동시 타동 아이 능 아파 보이로 능 알아보기 넉심도 잡아 이두가 아이기 타도 굿타봐 능 아파 보이로 나 까리노 미누 되시보 까리노 미누 되시보 이루저 루저 하래 이루저 버터 마야미 이루저너리 까리노 너는 마시다 너는 시다 푸너리 지머럼 까리기노 봐 까리 머럼 기노 봐 너는 되시보 나티 니 매야미 이루저리 시마이나 나 거기 줄 루저 봐야 들어봐 चलो नखोई दे चलो असम साइड चलो खंग नंग खंगनिदा आइने करी तौयो अमर करिनोमी नंग खरा फाददि गइनो करिनोबा मोइने करी हारफगिनो सर आइने इरुजरि मफमसिदा मखोइनि इरुजगे हाबनि अदुबु थांनरिबसिदासु मखोइ हां आइदि इरुजबा हौरबनि उसि थोइदेना ꯑꯩꯉꯣꯟꯗ ꯃꯣꯏꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯒ ꯑꯇꯣꯞꯄꯗ ꯏꯔꯨꯖꯧ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯁꯥꯔ ꯃꯈꯣꯏꯅ ꯍꯥꯟꯅ ꯈꯨꯠ ꯊꯥꯔꯛꯄꯅꯤ ꯁꯥꯔ ꯍꯣꯏꯅꯤ ꯅꯪꯅ ꯀꯩꯁꯨ ꯈꯨꯠ ꯊꯥꯔꯝꯃꯣꯏ ꯈꯪꯉꯦꯕ ꯑꯗꯨ ꯑꯁ ꯅꯪꯅ ꯑꯃꯨꯛ ꯉꯥꯛꯊꯤ ꯆꯞꯇꯨꯅ ꯇꯧꯔꯤꯗꯨ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯅꯤꯅꯦ ꯁꯥꯔ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯁꯨ ꯑꯣꯏꯁꯅꯨ ꯑꯆꯧ ꯑꯁꯥꯡꯒꯤ ꯃꯆꯥꯁꯨ ꯑꯣꯏꯁꯅꯨ ꯃꯤ ꯎꯁꯤꯠꯇꯕꯗꯤ ꯌꯥꯔꯣꯏ ꯁꯥꯔ ꯑꯩꯅ ꯃꯈꯣꯏꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯕꯒꯦ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯏꯔꯨꯖꯗꯨꯅ ꯂꯩꯕꯁꯤꯕꯨ ꯃꯈꯣꯏꯗ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛꯌꯥꯝꯅ ꯅꯥꯔꯤꯁꯤꯕꯨ ꯍꯣꯏꯅꯦ ꯑꯁ ꯅꯪꯒ ꯃꯈꯣꯏꯒ ꯄꯨꯟꯕꯁꯤ ꯌꯥꯔꯣꯏꯁꯤ ꯃꯈꯣꯏꯁꯤ ꯑꯐꯕ ꯃꯤ ꯀꯌꯥ ꯅꯠꯇꯦꯃꯤ ꯁꯤ 이루저ꯕꯗꯣ ꯂꯣꯏꯁꯜꯂꯣ ꯑꯩ ꯁ꯭ꯋꯥꯏꯗ ꯉꯥꯛꯇꯪ ꯁꯪꯒꯦꯁꯤ ꯑꯗꯨꯒ ꯅꯪꯁꯨ ꯅꯪꯒꯤ ꯀꯥꯗ ꯆꯠꯂꯨ ꯂꯥꯎ ꯁꯔ ꯑꯩ ꯑꯗꯨꯝ ꯂꯨꯖꯒꯦ ꯌꯥꯅꯤ ꯁꯔ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯇ꯭ꯔꯁꯨ ꯌꯥꯅꯤ ꯃꯈꯣꯏ ꯑꯣꯏꯅ ꯁꯦꯟꯅꯕꯤꯌꯨ ꯁꯔ ꯐꯔꯦꯅꯦ ꯃꯈꯣꯏ ꯑꯁꯣꯝ ꯅꯥꯀꯟꯗ ꯂꯨꯖꯍꯜꯂꯒꯦꯀꯣ ꯑꯁ ꯁꯤꯔꯝꯅꯤꯗ ꯅꯣꯏ ꯃꯤꯒꯤ ꯁꯥꯊꯤꯈ꯭ꯔꯕ ꯃꯤꯁꯤꯗ ꯑꯩ ꯉꯥꯏꯍꯥꯛꯇꯪꯗ ꯊꯦꯡꯊꯔꯝꯃꯕꯗꯤ ꯅꯪ ꯉꯛꯁꯝꯗꯣ ꯆꯞꯄꯗ ꯀꯦꯟꯃꯨꯛ ꯀꯦꯅꯤꯍꯦ ꯃꯈꯣꯏ ꯃꯉꯥꯁꯤꯁꯨ ꯐꯅꯌꯥꯝ ꯆꯥꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯉꯥꯁꯤ ꯑꯃꯃꯝꯇ ꯀꯥꯎꯏꯅꯦ ꯑꯁ ꯑꯃꯨꯛ ꯀꯥꯎꯊꯣꯔꯛꯄꯗ ꯍꯪꯉꯣꯏꯗ ꯂꯪꯉ ꯀꯥꯎꯕꯗꯧꯅ ꯁꯜꯂ ꯃꯈꯣꯡꯒ ꯃꯈꯨꯠꯀꯗꯣ ꯐꯜꯂ ꯇꯥꯏꯍꯦ ꯑꯁ ꯃꯄꯥꯡꯒꯜ ꯀꯟꯈ꯭ꯔꯖꯥꯠꯅꯤꯀꯣ ꯃꯩ ꯑꯁꯤꯗꯕꯨ ꯃꯣꯏꯅ ꯍꯧꯅꯦꯅ ꯍꯧꯔꯤ ꯑꯔꯦꯝꯕꯗ 이루ꯖꯕꯗꯤ ꯍꯥꯏꯔꯨꯅꯨ ꯅꯁꯥꯗꯨ ꯍꯣꯔꯦꯟꯗꯤ ꯃꯨꯛ ꯂꯩꯌꯣꯅ ꯁꯣꯏꯗꯅ ꯍꯥꯏꯔꯛꯑꯅꯤ ꯑꯣ ꯏꯃꯧ ꯅꯨꯄꯤꯅ ꯎꯈꯤꯕꯗꯨꯗꯒꯤ ꯑꯩꯁꯨ ꯊꯣꯛꯇ꯭ꯔꯦ ꯊꯣꯡꯒꯥꯟꯗ ꯇꯣꯝꯕꯗꯨꯕꯨ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯗ꯭ꯔꯥ ꯑꯩꯁꯨ ꯈꯟꯕ ꯌꯥꯕꯗꯤ ꯈꯜꯂꯤ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯑꯩꯅ ꯃꯁꯤꯗꯒꯤ ꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯅ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯤꯅ ꯀꯔꯤ ꯍꯥꯏꯒꯗꯧꯔꯤꯕ ꯑꯗꯨꯒ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯀꯗꯣꯝꯗ ꯁꯈꯤꯒꯤ ꯄꯨꯟꯁꯤꯅ ꯀꯗꯣꯝꯗ ꯑꯩꯕꯨ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒ ꯊꯥꯞꯂꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯁꯈꯤꯒ ꯂꯩꯔꯨꯕꯅ ꯃꯗꯨꯅ ꯌꯥꯏꯐꯔꯗ꯭ꯔꯅꯤ ꯄꯤꯛꯂꯤꯕ ꯏꯁꯨ ꯅꯨꯄꯥ ꯅꯤꯡꯊꯦꯝ ꯅꯪꯕꯨ ꯍꯨꯟꯗꯣꯛꯑꯒ ꯆꯠꯄꯗꯤ ꯄꯨꯝꯅꯃꯛꯁꯨ ꯆꯠꯅꯤꯡꯗ꯭ꯔꯤꯕꯅꯤꯅꯦ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯒꯗꯧꯔꯤꯕ ꯏꯆꯥ ꯏꯁꯨꯁꯤꯡꯁꯤꯅ ꯑꯃꯨꯛ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯒ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯗꯨꯅ ꯊꯝꯂꯒꯅ ꯀꯔꯤ ꯇꯧꯕ ꯅꯤꯡꯊꯦꯝ ꯏꯄꯨꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯤꯅꯤ ꯃꯥꯡꯗꯁꯨ ꯂꯥꯟ ꯇꯨꯡꯗꯁꯨ ꯇꯦꯟ ꯑꯩꯕꯨ ꯀꯔꯝꯕ ꯂꯝꯕꯤꯅꯣꯅꯦ ꯑꯩꯅ ꯆꯠꯀꯗꯧꯔꯤꯕꯁꯦ 이몽 누피시 ꯑꯃꯨꯛ ꯂꯥꯛꯑꯦ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯗꯧꯔꯤ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯊꯕꯛ ꯑꯃ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯄꯥꯕꯨꯡꯅꯁꯨ ꯂꯨꯝꯕ ꯇꯥꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕꯁꯤ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯄꯥꯕꯨꯡꯁꯨ ꯁꯣꯏꯗꯅ ꯈꯪꯉꯝꯃꯅꯤ
ꯑꯩꯈꯣꯏ ꯋꯥ ꯑꯃ ꯈꯟꯅꯗꯕ ꯌꯥꯗ꯭ꯔꯕ ꯅꯆꯥꯅꯨꯄꯥ ꯇꯣꯝꯕꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏ ꯆꯠꯄ ꯇꯥꯔꯦ ꯌꯥꯏꯃꯁꯨ ꯃꯈꯣꯏꯒꯤ ꯅꯨꯄꯤꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯅꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕꯤꯕ ꯇꯥꯔꯦ ꯄꯥꯕꯨꯡ ꯑꯉꯥꯡꯗꯨ ꯇ꯭ꯌꯨꯁꯟ ꯆꯠꯈꯤꯕꯅꯤ ꯌꯨꯝ ꯑꯁꯤꯗꯅꯦ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯈꯣꯏ ꯈꯤꯇꯪ ꯊꯦꯡꯉꯛꯄꯁꯨ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯦꯡꯂꯛꯂꯕꯁꯨꯅꯦ ꯅꯁꯨ ꯅꯨꯄꯥꯒ ꯐꯖꯅ ꯂꯩꯕꯤꯔꯝꯃꯨ ꯑꯩꯈꯣꯏꯒꯤꯁꯨ ꯌꯥꯏꯐꯅꯕ ꯄꯥꯕꯨꯡꯈꯣꯏꯒꯤꯁꯨ ꯌꯥꯏꯐꯅꯕ ꯅꯅꯤꯡꯇꯝꯅ ꯂꯩꯅꯕꯅꯦ ꯑꯣꯜ ꯑꯦꯖꯀꯤ ꯍꯣꯝꯗꯨꯗꯁꯨ ꯃꯗꯨꯗ ꯂꯩꯕ꯭ꯔꯥ ꯀꯩꯅꯣ ꯑꯩꯈꯣꯏ ꯋꯥ ꯑꯃ ꯈꯟꯅꯖꯔꯒꯦ ꯃꯁꯤ ꯅꯠꯇ꯭ꯔꯤꯉꯩꯗꯤꯅꯦ ꯏꯃꯨꯡꯁꯤꯗ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯔꯔꯣꯏ ꯀꯔꯤꯃꯠꯇꯅꯦ ꯃꯁꯤꯗꯅꯦ ꯄꯥꯕꯨꯡꯅ ꯅꯨꯡꯉꯥꯏꯇꯕꯁꯨ ꯇꯧꯕꯤꯔꯅꯨꯀꯣ ꯍꯣꯏꯗ ꯍꯣꯏꯗ ꯏꯕꯦꯝꯃ ꯅꯈꯣꯏꯅ ꯐꯩ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯇꯧꯗ ꯅꯪꯒꯤ ꯄꯥꯕꯨꯡꯅꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯔꯣꯏ ꯑꯩꯅ ꯌꯥꯕ ꯍꯥꯏꯕꯁꯤꯁꯨ ꯅꯅꯦꯝꯕꯣꯛꯅꯁꯨ ꯌꯥꯔꯅꯤꯅꯦꯀꯣ ꯑꯗꯨꯕꯨ ꯋꯥꯐꯝꯁꯤꯕꯨ ꯑꯆꯧꯕꯅꯁꯨ ꯌꯥꯔꯕ꯭ꯔꯥ ꯑꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯑꯩ ꯉꯥꯛꯇꯅ ꯁꯤꯟꯕ ꯅꯠꯇꯦ ꯅꯆꯥꯅꯨꯄꯥꯒꯤꯁꯨ ꯋꯥ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯒ ꯅꯆꯥꯅꯨꯄꯥ ꯌꯥꯏꯃꯅꯁꯨ ꯌꯥꯔꯕ ꯍꯧꯖꯤꯛ ꯑꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡꯁꯦ ꯑꯇꯣꯝꯕꯗꯁꯨ ꯐꯖꯅ ꯇꯝꯃꯒꯅꯦ ꯋꯥꯐꯝ ꯑꯁꯤ ꯂꯣꯏꯅ ꯈꯟꯅꯔꯨꯔꯒꯗꯕ ꯈꯟꯅꯕ ꯍꯥꯏꯕꯕꯨ ꯃꯥꯁꯨ ꯌꯥꯔꯕꯅꯤ ꯑꯗꯨꯒ ꯄꯥꯕꯨꯡꯒ ꯏꯃꯥꯒꯁꯦ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯂꯩꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯕ ꯑꯗꯨꯅ ꯍꯅꯨꯊꯪꯁꯤꯗ ꯐꯣꯟꯕꯨ ꯇꯧꯕꯅꯦ ꯏꯔꯥꯡꯕꯨ ꯇꯧꯕꯅꯦ ꯅꯁꯨ ꯅꯨꯄꯥꯒꯤ ꯐꯣꯟꯁꯤꯗꯒ ꯋꯥꯔꯤꯒ ꯁꯥꯟꯅꯗꯅꯒ ꯇꯧꯕꯗꯣ ꯌꯦꯡꯕ ꯉꯝꯖꯗ꯭ꯔꯦ ꯑꯥꯗ ꯑꯣꯜ ꯑꯦꯖ ꯍꯣꯝꯗꯅꯦ ꯅꯨꯡꯁꯤꯔꯕ ꯃꯥꯏꯊꯣꯡ ꯑꯈꯨꯏ ꯑꯈꯨꯏꯕꯁꯤꯡꯗꯨ ꯑꯣꯟꯁꯤꯟꯅꯔꯒꯅꯦ ꯅꯣꯛꯃꯤꯟꯅꯒꯦꯔꯥ ꯍꯔꯥꯎꯃꯤꯟꯅꯒꯦꯔꯥ ꯆꯥꯃꯤꯟꯅꯒꯦꯔꯥ ꯊꯛꯃꯤꯟꯅꯒꯦꯔꯥ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗꯅꯦ ꯐ꯭ꯔꯤꯗꯒꯥꯏꯗꯤ ꯊꯝꯒꯗꯕ ꯅꯠꯇꯦ ꯃꯐꯝ ꯑꯗꯨꯗꯁꯨ ꯄꯩꯁꯥ ꯊꯤꯒꯗꯧꯔꯤꯕ ꯄꯥꯕꯨꯡꯒ ꯏꯃꯥꯒꯅ ꯍꯦꯛ ꯁꯤꯗ꯭ꯔꯤ ꯐꯥꯎꯕꯅꯦ ꯃꯐꯝ ꯑꯗꯨꯗ ꯄꯩꯁꯥꯁꯦ ꯊꯤꯒꯗꯧꯔꯤꯕ ꯄꯩꯁꯥ ꯊꯤꯒꯗꯧꯔꯤꯕꯅꯤ ꯍꯣꯏ ꯍꯣꯏ ꯏꯕꯦꯝꯃ ꯅꯈꯣꯏꯅ ꯐꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯇꯧꯗ ꯏꯄꯥꯒꯤꯗꯤ ꯑꯆꯧꯕꯅꯁꯨ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯇꯥꯅꯤꯡꯗꯅ ꯇꯧꯕꯅꯤꯗ ꯌꯥꯝꯅ ꯊꯥꯖꯗꯕꯒꯤ ꯋꯥꯅꯤꯅꯦ ꯃꯣꯏ ꯇꯥꯃꯣꯆꯣ ꯃꯣꯏ ꯇꯥꯃꯣ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯑꯣ ꯀꯩꯗꯧꯕꯒꯦ ꯀꯔꯤꯃꯠꯇ ꯅꯨꯄꯥꯅꯦꯅ ꯅꯨꯄꯤꯗꯧꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯑꯣ ꯀꯩꯗꯧꯕꯒꯦ ꯍꯩ ꯑꯩ ꯉꯥꯏꯈꯣꯟ ꯍꯦꯜꯂꯣꯏꯁꯟꯕꯒꯤ ꯇꯧꯕꯅꯤꯅꯦ ꯌꯥꯏꯃ ꯍꯣꯏꯗꯤ ꯃꯣꯏꯗꯤ ꯒꯥꯔꯤ ꯊꯧꯔꯤ ꯍꯥꯏꯅꯦ ꯀꯩꯗꯧꯔꯦ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯒꯦ ꯄꯥꯕꯨꯡꯒ ꯑꯃꯨꯛ ꯑꯣꯟꯁꯟꯅꯗꯅ ꯈꯟꯅꯗꯅ ꯑꯃꯨꯛ ꯂꯩꯔꯕꯣ ꯅꯪꯕꯨ ꯆꯠꯂꯝꯗꯥꯏꯁꯤꯗ ꯀꯔꯤ ꯇꯧꯔꯒꯦ ꯑꯗꯨꯕꯨꯔꯣ ꯈꯟꯅꯔꯤꯕ ꯋꯥꯐꯝꯁꯦ ꯑꯩꯅ ꯁꯤꯟꯕ ꯑꯣꯏꯅ ꯃꯥꯜꯂꯕ ꯃꯈꯣꯏ ꯄꯥꯕꯨꯡꯗꯤ ꯀꯔꯤꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯁꯤꯅꯤ ꯑꯃꯨꯛꯇ ꯍꯥꯏꯌꯨꯁꯦ ꯑꯃꯨꯛꯇꯅꯦ ꯅꯈꯣꯏ ꯄꯥꯕꯨꯡꯁꯤꯗ ꯆꯤꯟꯗꯨꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯣ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯨꯝ ꯋꯥꯐꯝ ꯑꯃ ꯁꯨꯝ ꯈꯟꯅꯕꯅꯤ ꯄꯥꯕꯨꯡ ꯁꯤꯗ ꯄꯥꯕꯨꯡ ꯈꯣꯏꯒꯤꯁꯨ ꯑꯍꯜ ꯑꯣꯏꯔꯒ ꯁꯤꯗ ꯂꯩꯕꯁꯤ ꯄꯥꯕꯨꯡꯅꯁꯨ ꯀꯌꯥ ꯅꯤꯡꯕ ꯊꯨꯡꯕꯒꯤ ꯃꯑꯣꯡꯁꯤ ꯑꯩꯅꯁꯨ ꯁꯨꯝ ꯎꯗ꯭ꯔꯕ ꯉꯥꯏꯍꯥꯛ ꯂꯩꯇ ꯅꯃꯧ ꯅꯨꯄꯤꯒ ꯁꯨꯝ ꯈꯟꯅꯕ ꯈꯣꯠꯄ ꯇꯧꯕꯁꯤꯁꯨ ꯑꯩꯅ ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯥꯡꯁꯤꯗꯁꯨ ꯑꯩꯅ ꯏꯀꯥꯏꯔꯕ ꯑꯗꯨꯅ ꯄꯥꯕꯨꯡ ꯏꯃꯥꯒꯁꯨ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯌꯥꯕ ꯑꯣꯜ ꯑꯦꯖ ꯍꯣꯝꯗꯨꯗ ꯑꯩꯈꯣꯏ ꯋꯥ ꯑꯃ ꯇꯥꯟꯅꯔꯒ ꯊꯝꯅꯕꯒꯤ ꯃꯇꯥꯡ ꯑꯃ ꯈꯟꯅꯔꯦ ꯄꯥꯕꯨꯡ ꯀꯔꯤꯝꯇ ꯈꯟꯕꯤꯔꯨꯅꯨ ꯃꯐꯝ ꯑꯗꯨꯗꯅꯦ ꯀꯔꯤꯃꯠꯇ ꯋꯥꯠꯂꯣꯏ ꯁꯦꯠꯅ ꯆꯥꯅꯕ ꯑꯗꯨꯒꯅꯦ ꯁꯦꯟ ꯊꯨꯝ ꯈꯣꯔꯁꯥ ꯅꯨꯡꯁꯥ ꯈꯔ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯗꯨꯝ ꯄꯤꯕ ꯂꯥꯛꯀꯅꯤ ꯄꯥꯕꯨꯡ ꯃꯁꯤꯅ ꯐꯔꯦꯗ ꯄꯥꯕꯨꯡꯒ ꯏꯃꯥꯒꯁꯨ ꯂꯩꯃꯤꯟꯅꯕ ꯑꯗꯨꯒ ꯈꯔ ꯁꯣꯝꯗꯁꯨ ꯅꯃꯧꯁꯤꯡꯒ ꯖꯟ ꯖꯥꯟ ꯑꯣꯏꯅꯗꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯄꯥꯕꯨꯡ ꯁꯤꯗꯕꯨ ꯄꯥꯕꯨꯡꯅ ꯋꯥꯔꯧꯒꯗꯕ ꯂꯩꯕꯤꯕ꯭ꯔꯥ ꯑꯆꯧꯕ ꯏꯄꯥꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯔꯧꯗꯕ ꯂꯩꯇꯦꯗ ꯏꯆꯥ ꯈꯣꯏꯅꯅꯦ ꯅꯈꯣꯏꯅ ꯅꯨꯡꯉꯥꯏꯔꯦ ꯅꯈꯣꯏꯅ ꯀꯣꯝꯃꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯗꯨꯝ ꯌꯥꯏꯗ ꯋꯥꯐꯝꯁꯤꯗꯤ ꯅꯈꯣꯏꯒꯤ ꯏꯃꯥꯗꯤ ꯈꯪꯉꯝꯃꯗ꯭ꯔꯥ ꯈꯪꯉꯝꯃꯅꯤꯗ ꯃꯗꯨ ꯑꯩꯈꯣꯏ ꯌꯥꯏꯃꯒꯁꯨ ꯄꯥꯎꯗꯨ ꯍꯥꯏꯐꯦꯠ ꯐꯥꯎꯅꯔꯕꯅꯤꯅ ꯃꯈꯣꯏꯅꯁꯨ ꯑꯗꯨꯝ ꯇꯝꯃꯝꯃꯅꯤꯅ ꯈꯜꯂꯤ ꯑꯗꯣ ꯃꯇꯝꯁꯤ ꯊꯦꯡꯈ꯭ꯔꯦ ꯄꯥꯎ ꯅꯁꯨ ꯅꯨꯄꯥꯗꯨ ꯇ꯭ꯌꯨꯁꯟ ꯆꯠꯈꯤꯕꯅꯤ ꯍꯜꯂꯛꯑꯒ ꯈꯔ ꯂꯩꯃꯤꯟꯅꯔꯝꯃꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯋꯥꯐꯝꯁꯦ ꯑꯝꯇ ꯂꯣꯏꯁꯤꯟꯅꯔꯒꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯊꯦꯡꯉꯒꯁꯨ ꯄꯥꯕꯨꯡꯅ ꯑꯗꯨꯝ ꯂꯩꯕꯤꯔꯝꯃꯨ ꯇꯉꯥꯏ ꯐꯗ꯭ꯔꯗꯤꯅꯦ ꯑꯩꯈꯣꯏ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯒ ꯂꯥꯛꯄꯁꯨ ꯌꯥꯏ ꯑꯗꯣ ꯍꯜꯂꯛꯑꯒ ꯑꯗꯨꯝ ꯄꯥꯕꯨꯡꯒꯤꯁꯨ ꯀꯩꯅꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯤꯟꯅꯕ ꯇꯧꯔꯒꯦ ꯑꯩꯈꯣꯏ ꯑꯝꯇ ꯆꯠꯅꯨꯅꯕ ꯇꯧꯔꯒꯦꯀꯣ ꯑꯩ ꯂꯥꯛꯍꯣꯏ ꯑꯩ ꯒꯥꯔꯤ ꯊꯧꯗꯣꯔꯒꯦꯀꯣ ꯇꯥꯕꯤꯔꯦꯀꯣ ꯃꯣꯏ ꯄꯥꯕꯨꯡ ꯄꯥꯕꯨꯡꯁꯨ ꯇꯥꯕꯤꯔꯦꯀꯣ ꯑꯗꯨꯗꯤ ꯋꯥꯐꯝꯁꯤ ꯑꯩ ꯈꯛꯇꯅ ꯁꯤꯟꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯇꯤ ꯄꯥꯕꯨꯡꯁꯨ ꯌꯥꯕꯤꯔꯕ ꯅꯠꯇ꯭ꯔꯣ ꯀꯔꯤꯝꯇ ꯋꯥꯔꯨꯔꯅꯨ
सिदगिदी इमागा केथदनने हो मधुदो वारी नुआइने सानबा यारनी चलुखिगे होय 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 बेमा होय होय चुम नखोइना हाइबना चुमिदा नखोइना हाइबना लोइना चुमी हक्चांगदा पंगल यावरक्त्रबा उनसाना खुइसिलक्नबा चिंदा अहावबा थेंगबदा अहावबना अखाबा ओलक्नबा मतम इरु यांग तेक्लबा मतम सिदा अखोइने नखोइदे येटपा हाइबदु ओइरेने फरे नखोइने सिनबदुदा चटपा ताबनिदना करीदी उपाय ले अदुबु नुंसीरबा इशुसे थादोगलमनगा चटकनी खलुबदने थमोय से मचे तारे अतई लेरिबा इशुसिंग अदुसुने मखोइगदि लेमिनरुद्रिबनिना मखोइने खरा खरा पीबनिना मखोइगे लेमिनरगा नुंसीबदु फंगनी खलुबने अदुबु इशु निंथेम कक्ता गाइरे खरा चाउना मरोन मरी थोक्तना लेबनिना ngasidi isu ningthemga aroiba numit haibadu oigadore hayengdagidi aigi nungsiraba icha homsina makhoige lapthongnana isuga lapthongnana makhoine singadorobani khari upaile he nongdamba nangna tamlambu khudona side dum chatpata bani अस ओइ ताइबो तोंसी कप्तन मुग लेरेनी अस मखोइगी मचा ममौदुना गारी तौर थौरु चख्रिदुना करीमतगा हाइरमदिनी मखोइगी मचा ममौदुना चलमदाइदगा हाइरममिबो वादु युंगनी अस मचानुपा अहनसिसु पुरा मोरा ओलेरमेनी लाइरिक लाइसु फन्याम फदना याम फना होरुखिबनेबा अंगकपनिदको दादा ताइबुतो ए तोंबा नंग कदाइ चलुबनो ए कइनो तादा अइना दुम गाइदना लेरे तादना करीमता थवा साबिद्रे तादा ngasiदिने वा मा फजन ngangnasi अइने हौजि नमोनो बिगना सानुपान हाइबदो अइ लुम्मगा इथा होरबनिको ताइबुतो हदक्कि मतंगसि चप चारबनि सिदगी हेना फबल लेत्रबनिको ताइबुतो ननाउनु हाइरिबसे मुक्ति याबियो केदोबगे ननाउनु पुनमक फनब सिनजगे केदोबगे ताइबुतो कानदे युमसे थादोमो चलसे हौजुमै त चलसे लो चसि लोबा हौजु चलसे तोंबा मदु याररोय पुनमक सिनब लोइख्रेदा इसासिंग मखोइ ngasi मीटिंग तौरी हे हायेंगदगिदि नतैमा सखीगा ओलेस की होम अमद थमनी हायरी मफम मदुदा इबानी नुंगाइना लेरो हायदन इसासिंग न सिल्ली मदुदा लेबा तारेदन तोंबा अस ताइबुतो सुंगा याररोय ताइबुतो न करिगिनो थोंनादु हम लेत्रिदुबो ताइबुतो अइबु लमलानबा मने हायदना अइबु थाजबिदुबगी वारो पुमिना दे हायदना अइबु ननावबु लमलानबा मने न खनमुगी वारो ताइबुतो से ताइबुतो अइ येंग मंगमद्रबनि ताइबुतो पुमिना बंगाक्तना मचि मनाव नते मियोय बायबसे मी अमना मतेंग पांगबदि मी अमदुनने मानों मतेंग पांगमद खरि काइबा लेबगे से ताइबुतो ननावना हारिबसे मुति अबि ताइबुतो अइना हारिबसे करिगुमने माइथिबा ताराबा ताइबुतो न पामदु लोइने तोबियो अदुबु ताइबुतो अदुबने तादा ननाउन हारिबसे अमुक्ति आबिसे अइ फनबा मुक्तो सिनजगेबा लोइसलो ताइबुतो न मफमसे पुगदबो पोचम करि लेबगे लो चसिलो ननाउगी गारिदो दुम चख्रसिलो लो तादा तोंबा इशु नुपादो इंगोंदा सिनरमे ट्यूशन तोबो चटके हनबुदी हलानी अदो ममा मपासु लेतबनी ने निशुदु हुंतो मगा चटपा हुंगदे तोंबा थबगदो कशु माइ पाकनिंगा लेथे अइ अहिंग तुमदना खलबनी ने अइ मदुदे यागने हाइबा इ थाजदेने अस याररोइने
다다 아무것도 타자비오 그래도보게 세 나수 누파도주 부르거네 짜라시 마마 마파도 그러고 한지 어두거네 마코이 마사기 궁은 쇠든 리럭하니드나 마두 리럭 마탐 마두드네 마코이부 마약 굽나봐 마코이부 마약 굽나봐 다다 마두 부노 막tor시 hꯧ직 angang du largane angang du purga chalasi itei masaki du lobi rurasi itei masaki du sune macha nupa gi yum du mathan tani hujik leram godorisi maram di macha nupa du su mukoi meeting chat karabanin itei ma loru bu du su awa ba karim ta lerore ta da lo chasilo na su nupa do mafam adu gi lominar silo ba lo yum chi su lonjan kira gate chi lonjan lam kira to biramo makoi halagane makoi du su ma su soidani yorongani lo ta da lo 다들 너 세 다들 나 비로보 다 나오는 하이브지 묵디 야비오 게 도보게 다다 다다 ngasi kari guma tada na ina haisa basida yada batarabadi tada tada na aibu mito omni aduga pumina dabani aigi wasi karshuk anadi haina aibu lamlan ba mani haina tada na khale haiduna logjara dai tada amukta dinna na on hari sabto simbiyo ke dobogi aigi awaba ko halaki ba tada ngasi di tada na warama matam chida ai amukta di तादगी मतें खचिक पांगो ngमजकी के दोबगे तादा ननाउन हारिबसी थाजबियो आई तादगी युम थुगाइगे तादगी अंगांग सिंगसिगा काइना लगे हाबदि नथेदना हायेंदगी तादगा इतैमगा ओल एज होम द लेखिगा दोरबनी तादना ओल एज होम द लेब हाबदो इचा सिंगदुगा लापनगा दोरिबा नत्रो तादा खुंगंग अदुदा तादना लेबा मतमदसु इचा सिंगा लापनाबनी मदो ओल एज होम द लेबनी हाइना खलसु याइदना तादा लापिरो अमुक्ता लापिरो से तादा से करिगे खुंबिदिरबनो तादा से तुम्बा मधुनो फरदोबा माले फरे अदुदि इशुदु पुरुगा चलसिको तंगाई फद्रबदिने होरेन मु नुमिदां वाइरम मखोइगि सिदैदि इशुदु मु थिलामसिरा नते ताइबदो मफम असिदि इशु थिलपो यारो नसु नुपादु पुरदिने नसु नुपानो ऑनलाइन क्लास तोबगी मोबाइल अमा पाइदाइने मदुगी मोबाइल दुगु ममा मपागो वारी सानरगने मखोइने मचादु लोबा लांगदबनी तादा चसिलो ngasi tada gya no khongthang mo orbani tada lao tada chasi lao itei ma bulo ro si lao ha phare phare chalasi adudi isu do hana lo ro si ko hoi no chasi asumna tomana iboton purami amadi machunupa ningthem tuition tobomdagi puraga laki pupu kanagi gari no ngasidi pupu na ibu gari daga loba laisibo ningthem ngasidi pupu gi hamna nung haiba no meni ne ningthem pupu loina wari lige ngasidi ne pupu gi yumda chalaga dabani hayeng ne no khoi gi ma ga pabunga lakani makhoi lakanda ne nang makhoi ga amuk chalu ngasi ipugane aduga naboka akhoi khungam du chat ka dorobani pupu adudi yam nungai akhoi bukti amuk loru doira mane ningthe nakhoi gi ne kaka yai hoida nabok to lobu chalibani ma puru ga chatladabani yam nungai pupu ngasi pupu gi gum da leirani ngasi pupu gi gum da leirani adu pupu ai su mafam du adum leizerage pupu gi da leiraga larik tam khotpa ai adum chacharage pupu akhoi gi yum da leibadadi akhoi ba bungo ima gana pupu bu yamna thina tawbudo pupu gi yum da di thina tawroi ko pupu na yum da pupu go bobo kana khungang adu da leiradi amuhana makoi na thina tawroi ko aduga bubu ko pupu ko sulamna halaroi ko ai yamna nungai pupu ai yamna nungai masu angi wapam masita abada ai gi thamoi se pu bangamdri ningthe pupu se kono pupu se ngasidi pupu gi yamna nungai banu mine akhoi ka kawai yum yog dore akhoi ka kaya yum yog dore hoi tomba nangdi yum chi kamai na khangi no ne tada ai si itei magi lephom ga loina khangto bane hana address pairaga chat na leirabani tada nanau thajabiu nanau no lori thongdang se adana mukta thajabiu ke dobuge
ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯅꯤꯡꯊꯦꯝ ꯂꯥꯛꯑꯣ ꯅꯕꯣꯛꯇꯣ ꯂꯧꯔꯨꯔꯁꯤ ꯂꯥꯛꯑꯣ ꯀꯨꯝꯃꯁꯤ ꯂꯥꯛꯑꯣ ꯇꯥꯏꯕꯗꯣꯟ ꯒꯦꯠꯁꯦ ꯇꯥꯏꯕꯗꯣꯟ ꯒꯦꯠꯁꯦ ꯑꯩ ꯊꯣꯡ ꯊꯤꯟꯒꯦ ꯇꯥꯏꯕꯗꯣꯟ ꯇꯨꯃꯤꯟꯅ ꯂꯩꯕꯤꯌꯨꯀꯣ ꯑꯗꯨꯒꯅꯦ ꯏꯇꯩꯃꯁꯦ ꯑꯩ ꯀꯧꯊꯣꯔꯛꯀꯦꯕ ꯍꯣꯏ ꯍꯣꯏ ꯇꯣꯝꯕ ꯅꯪꯅ ꯐꯅꯤ ꯍꯥꯏꯕꯗꯨ ꯇꯧꯗ ꯃꯤ ꯂꯩꯕ꯭ꯔꯣ ꯑꯣ ꯃꯤ ꯂꯩꯕ꯭ꯔꯣ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯑꯃꯇ ꯊꯣꯛꯄꯤꯔꯛꯎꯕ ꯒꯦꯠꯁꯦ ꯊꯣꯡ ꯑꯃꯇ ꯍꯥꯡꯗꯣꯛꯄꯤꯌꯣ ꯀꯅꯥꯅꯣꯅꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯑꯃꯨꯛ ꯒꯦꯠ ꯊꯤꯜꯂꯛꯏꯁꯤꯕꯣ ꯏꯆꯥꯁꯤꯡꯗꯨꯕꯨ ꯍꯜꯂꯛꯑꯖꯥꯠꯂꯅꯦ ꯊꯣꯡꯁꯦ ꯑꯃꯨꯛ ꯌꯦꯡꯉꯨꯈꯤꯒꯦ 이태마, 아이부 광비브리 이태마. 또 엄마, 낭디 그다이다 절로리바. 이태마, 시대 레피브시 영비우. 시대 레피브시 가나 만박에 목대 영비우 이태마. 아이마, 뭐이 바보. 아이마, 마수는 템. 가리노 또르시보. 또 엄마. Mukoy pa mong puro galay si Bukarigino. Uy pa mo. Karino, mupam siya na lang pili si Bukarino. Sakit. Lao. Sa silao ne. Tabla ba iko'y gikungang doon sa silao. Ay nang bulaw ba lang liman ni Sakit. Lao. Sa silao. ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯜꯂꯝ ꯑꯗꯨꯒꯅꯦ ꯉꯁꯤꯗꯒꯤ ꯅꯪꯒ ꯑꯩꯒ ꯁꯦꯟꯅ ꯈꯥꯏꯅꯕ ꯌꯥꯗ꯭ꯔꯦ ꯂꯥꯞꯂꯕ ꯇꯥꯝꯂꯕ ꯆꯤꯡꯌꯥ ꯇꯝꯌꯥ ꯑꯗꯨꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯍꯧꯁꯥ ꯅꯪꯒ ꯑꯩꯒ ꯃꯜꯂꯕ ꯆꯥꯎꯔꯕ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯅꯪ ꯑꯩꯅ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯂꯩꯔꯛꯈꯤꯕ ꯃꯐꯝ ꯑꯗꯣ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤꯅꯦ ꯁꯈꯤ ꯄꯣꯏ ꯄꯥꯕꯨꯡ ꯑꯗꯨ ꯍꯣꯔꯦꯟ ꯅꯆꯥꯁꯤꯡꯅ ꯂꯥꯛꯑꯒ ꯑꯃꯨꯛ ꯉꯥꯡꯂꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏ ꯇꯧꯅꯤ ꯁꯈꯤ ꯃꯈꯣꯏꯅ ꯍꯦꯛꯇ ꯑꯩꯈꯣꯏꯕꯨ ꯉꯥꯡꯕ ꯌꯥꯕ꯭ꯔꯥꯅꯦ ꯑꯩꯈꯣꯏꯗꯤ ꯃꯈꯣꯏꯅ ꯁꯦꯝꯕꯅꯤꯅꯦ ꯁꯦꯝꯕꯤꯕ ꯉꯝꯕ ꯍꯥꯏꯕꯁꯦ ꯊꯨꯒꯥꯏꯕꯁꯨ ꯉꯝꯃꯦ ꯍꯥꯏꯕꯁꯤ 이자싱다 강할라지네. 가나디, 나오, 사시, 산디아 외름기네. 윰 아두다, 라닝토 코름보낭 나만 사치라오. 람비다네, 짠나 와리 사나르시. 라오, 사시라오. 부부가 이게나 부부 라오말라이네. 해마, 마수, 낭나 까마이나 또보노. 낭나 뭐, ꯑꯩꯈꯣꯏꯒꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯊꯤꯔꯣꯏꯗ꯭ꯔꯣ ꯀꯃꯥꯏ ꯇꯧꯅꯤ ꯁꯈꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯁꯤꯜꯂꯒꯗꯕꯅꯤ ꯂꯥꯛꯑꯣꯅꯦ ꯂꯣꯏꯅ ꯇꯥꯟꯅꯔꯁꯤ ꯂꯥꯛꯑꯣꯅꯦ ꯊꯦꯡꯈ꯭ꯔꯦ ꯌꯨꯝꯗ ꯆꯠꯂꯁꯤ ꯅꯪꯕꯨ ꯁꯤꯗ ꯁꯨꯝ ꯂꯩꯅꯤꯡꯉꯕ꯭ꯔꯣ ꯑꯩꯒ ꯂꯩꯃꯤꯟꯅꯅꯤꯡꯗ꯭ꯔꯕ꯭ꯔꯅꯦ ꯁꯈꯤ ꯅꯠꯇꯦ ꯃꯣꯏ ꯄꯥꯕꯨꯡ ꯆꯠꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯇꯣꯝꯕ ꯒꯥꯔꯤ ꯊꯧꯔꯣ ꯇꯣꯝꯕ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯃꯥꯏꯀꯩ ꯄꯥꯡꯗꯨꯅꯅꯦ ꯊꯧꯔꯣ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯌꯧꯅꯅꯕ ꯅꯪꯅ ꯊꯧꯔꯣꯅꯦ ꯇꯣꯝꯕ ꯇꯥꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯇꯥꯗ 이태마 ꯅꯅꯥꯎꯅꯦ ꯅꯅꯥꯎ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯖꯒꯦ ꯑꯩ ꯇꯥꯗꯗꯤ ꯋꯥꯔꯤ ꯈꯔ ꯂꯤꯔꯕꯅꯤ ꯑꯗꯣ ꯉꯁꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ 이태마 너나오는 녹자리밭에 깜놀이는 노이시 나시 해보는 미치니 해 대공 마푸 아목 하나 알라니세 세나카이난 미가놓고 아이는 망자리는 망라나 시다 까나고 마무터니 gel은 미가놓고 마시르부 gel아봐 미 강대 라이 강대 또 만나네 타박 Lakle lakle
Inspector, tayay, 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 lakle, 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 lakle. Inspector.